pausing pizari. Ngasigi mirom na angang singda watlibasi karino haina hangba amadi thizinbagi hainabi leite haina Deputy Chief Minister Yumnam Joy Kumar na haikre. Home Minister Amit Shah gi wafam adu Congress Party na thajabangam de haina CWC gi member Gai Khangam na fongdokre. Sel thungi fibam haibasi ICU da leiba anaba amagumbani haina Associate Professor Dr. Chinglen Maisnam na fongdokre. Education Minister T.H. Radheshyamna Government School Chingi Mahiroi Singh Helicopter Tonghanduna Manipur gi fajaraba mafam sing yenghankre. Amadi Kokomi gi khongjang sogatuna miyamna mafam kyadang asisu khongjang sangsinba leptri. Krumjari Times of Manipur News Media tabiri basingbo ngangum Priyana taram nokche bagaloina na pau sandong pizari. Chahi khudingi Pandit Jawaharlal Nehru gi mapong numitpu Children Day haina pangthoktuna lakli. Adubo nongmata ngasigi mirol na angang singda watlibasi karino haina hangba amadi thizinbagi hainabi adudi leite haina Deputy Chief Minister Yumnam Joy Kumar na haikre. Ngasi Singmairong da laiba Tribal Research Institute Social Welfare Department senduna pangthokkiba Children Day gi thoramda mahakna makhataraduna Thainagi matamda leiramliba punsi mahing asiga ngasigi angang sing asina hingliba punsi mahing anigi marakta leiriba khenaba si mama mapa oiba singna thidoktuna tungi yumbi oigadoriba angang sing asi afaba lambida lamjingnaba hausi haiki samana ko ko ke sin chawo amai ama meyam mele tunete adu ko children day chida adu mangangi ko kari to guduri kari to ko to Thauramadu Saruk Yakiba Social Welfare Ge Minister Nemcha Kibgen Hai ngasi inkhalakliba naha singna lairik tambagi muhutta nisagi ipakta irak narakliba angang masing hengalakliba si mama mapa oiba singna macha singbu jackson ba watpagi khudamne angang singna su ima ipa amadi ahal laman singna haiba induna matam manghandana lairik laisu paduna tungda afaba mi amamam oihausi haiki Celebration asida aina angang singda message meaning badi nakoi mayam su afaba mi ama oinaba lairik kanatamu ima ipa ahal laman oya singna haiba illega chatlu matam chana nasagi natho haibadi Lairik tamba, school chatpa, sanaba matam, manghandana tawgadawani. I wish you all a very happy Children's Day. Jai Hind. Chinga khut ka manadaba thodok kya leibana maram oiraga Naga Santi wari gi warisina Manipur gi apunbagi saktamda akaiba piroi haiba Home Minister Amit Shah gi wafamadu Congress Party na thajabangam de haina CWC gi member Gai Khangam na fongdokre wafam masingasi Manipur Pradesh Congress Committee MPCC na sinduna Indonaga page talk ki manungda kari wafam yauribagi haiba miyamda khanghandababu yaningdaba fongdoktuna Imphal gi GM Hall mamangda chathakiba wakat mifamda fongdokhibane Gai Khangam na makataraduna Naga Santi wari gi waroisin purakpada Congress Party na taramna ok tawbatabu karigumba hiram amatada state asigi interest sokpa yaba wafam yauraklabade party sina kaidongda yaba ngamloi framework agreement sign tawna khiba matamda su maduda kari yauribagi haiba khanghallu haina Congress Party na miyamga loina na khongjang sangsinbada BJP ge lengak asina Congress Party bu thau leitabada thauthibo oina uhanki haiki koida am nungnang mapok pa haip tare ko kari thor ka dege hana kari Congress Party ki stand de yang clear am oi madudi koi Manipur amadi Manipuri ki interest chumni gi lamdanate Manipur amadi Manipuri ki interest sohan ba yaro madakana ko ma phur kharaga yana ba pur ana honna bada madigi solution te pur honna bada akoi Manipur amadi Manipur interest hai
मसी दि सोप यारोय सिनि अमरोमदा लमदम असिदा मसिंग यामलबा सेंट्रल पैरामिलिटरी फोर्स थाजिलकपगी मतंगदा पल्लदुना गायखंगमना हाई नागा शांति की वारी असिगी वारिसिना लमदम असिदा करिसु तौरोय हाइना सेंटर की लुचिंगबा सिंगना तोइना फोंगदोकलबसु पैरामिलिटरी फोर्स के लेप्तना थाजलकलिबा सि करंबा अरोनबा थौसिल लेबनानो लेरिबा मवोंग असिना करिगुंबा खरा तौरकद्रा हाइबगी चिंगनबा लेरे मरम अदुना शांति की वारी असिगी अफफता पुमनमकी दायित्व पालिबा बीजेपी की गवर्नमेंटना पुगदबने हाइकी अरिबा सोल्यूशन से पकांदा नागालैंड होबसिंगा वारी वाताई साबदो सानबदो लोइसन जतना को सोल्यूशन पुरकदौरे हाबि कोइ नाम नुंगाय हाबा मदो सोल्यूशन तो पकांदा कोइ की इंटरेस्ट सोकबदो सोक्तबदो ओइसनोबा अदुगदुनी कोइना इशोर थौनि जरिबसे कोइना पामजबदो सु खुद का चिनगा मानदबा ngang ba ma tau thorpa ama hek thopa tawbanina mado khoi thajaba se huji phawdi ngamjada ba hatare aduni khoi manipur praja sing su kari thoka dage haidana sim mi pai na rebse mi pai na ba to kokpi na ba mayam khoi hadakti thoka da afafata punamak khoi ki BJP party na ilenga asana daita se lokhum thoi haidam सेल थुंगी फिबम हेना सोक्सल लक्तनबा मदे एक्सपेंडिचर कंट्रोल तौनबा फाइनेंस डिपार्टमेंट ना बिल पास तौबा मेजर हेडतगी सेन काइथोकपा थिंगबगी थबक पाइखलकपा ओइबसु याय हाइना MU गी इकोनॉमिक्स डिपार्टमेंट गे एसोसिएट प्रोफेसर डॉक्टर चिंगलेन माइसनाम फोंदोखरे ngarang manipur lenga की प्रिंसिपल सेक्रेटरी फाइनेंस राकेश रंजना ऑफिस मेमोरेंडम अमा थोक्तुना एक्सपेंडिचर सैंक्शन लोइनना मेजर हेडतगी सेन काइथोकपा थिंगले हाइना मियामदा खंगहलकी ऑफिस मेमोरेंडम अदुगी मतंगदा TOMTV ना डॉक्टर चिंगलेन माइसनामगा अखनना उनबा मदा स्टेटस की सेल थुंगी फिबम असुकी मतिक सोक्सेले हाइबसे खंगलबा वाफम अमने सेल थुंगी फिबम असी ICU दा लेबा अनाबा मखल अमने ममांगदसु स्टेटस दा ओवरड्राफ्ट तादुना अवाबा फिबम अमदा मायोकनखिबा थौदोक लेख्रे फिबम असिदा मखाताने हेना सोक्सिनदनबा फाइनेंस डिपार्टमेंट ना लौखलकपा थौरांग अमा सोइदन ओइगनि हाइना खल्ली मतम अमदा लेरंबा प्लानिंग कमीशन मुथतखिबा मदुगी मुहुता नीति आयोगना मुहुत सिनखिबसिना हाना फंगलंबा एहेनबा सेनफम सिंग फंगदबना शेल थुंगी फिबम वाबगी अचौबा मरम अमा ओइ स्पेशल कैटेगरी स्टेटस तगी फंगलंबा सेनफम फंगलक्तबसिना शेल थुंगी फिबम दा अचौबा चैथेंग अमा पी भारत की ओइनासु सेल थुमदा स्लो डाउन चलकपा अमदी SBI गी मतुंगिना हाना लेरंबा GDP गी चांग असि चादा मंगादगी मरिगे दशमिक अनिदा हंथरकले हाइबा वाफम लेरिबने असिगुम्बा फिबम असिदा तंगाई फदना शेल थुंगी फिबम कंट्रोल तौदुना थंबा हाइबसे यामना मरु ओइबा तांकक अमा ओइरकपने हाइकी यामना तोइना स्टेट गवर्नमेंट ना होजि मागी फाइनेंशियल गी मागी कंट्रोल तौनो होनरिसे मसी अइना खनबदा माना तोलोफ अदुगा मागी इंटरेस्ट पेमेंट सिंगबा मसी नतबा अतै एक्सपेंडिचर हाइ तारे मरुना कोगी मागी बिल गुमगी पेंडिंग मैम से मसी करिगुम्बा सरकार सिना मसी काइथो काइसिन तोबदा मसीदा अयाबा पीखरबा अदु ओरगदी मदुना मरम ओइदना मागी स्टेट की ट्रेजरी की बैलेंस है मसी नेगेटिव चलक पे आए मदुना स्टेट की एसेकर दा मागी कॉफर्स देदा एम्प्टी ओरक्तना मदुना अमुक हेना फिल्म सोपगी फिल्म से लाकद्रा खनबदगी मदाइदुदा कोगी मागी मॉनिटर सि तोबो ngamnanaba स्टेट की गवर्नमेंट की मरुना फाइनेंस डिपार्टमेंट ना असुम मकल की यामना स्ट्रिंजेंट ओइबा मागी फ्रेपसी लौरपने न खल्ले मखाताना डॉक्टर चिंगलेन माइसनाम हाइखिबदा फिबम मसिदा स्टेट असिगी अखनबा सेल थुंगी सेंथंग अमा पीबा यामना तंगाई फदे स्टेट असिगी तोलिबा चौराकपा सेनफम लुपा करोड़ लिसिंग तरारोंगी सेंदोनगी सेनफम असी भारत सरकार न कोकपीरबदी खरा सुफबा याई हौजिक थोकलिबा सेल थुंगी फिबम असिगी मैनमेड क्राइसिस अमने फाइनेंशियल मैनेजमेंट दा असोनबा अवाटपा क्या लेबसिसु अचौबा मरम अमा ओइगने मसिदगी कोकनबा अखनबा मित्यंग चंगबा तंगाई फदे हाइकी रंग थोंसिल सिंसे मसी खुदांग द पीरिबा मागी सेनफम सिंसे मसीदसु कोइना कक्थबसि उबा फंगेबा अदुना मागी सिगी गवर्नमेंट तगी सेंट्रल गवर्नमेंट तगी स्टेट गवर्नमेंट त पीरिबा मागी ट्रांसफर से फिजिकल ट्रांसफर सी मसीदसु चाउन सैथेंग पीरपसिना मरम ओइदना मागी स्टेट की मागी सेंटोंग की फिल्म चाउन सैथेंग पीबने लोइना मनपुर की कंटेक्स्ट दी अखोगी अखन्नबा सेंटोंग की पैकेज अमा अयामना मरु ओइना खलेबा सिगी मनुष्यदा कोई वन टाइम है तारे कोई जिक मणिपुर तोलिबा आउटस्टैंडिंग डेब्ट्स है मसी करोड़ लिसिंग तरागुमगी मया सब्जेक्ट टू करेक्शन सुमाई लेने लो अदुना हारिबसिगी मागी लॉजिक लेरिबा सेंदोनगी अचौबा पोटलुम से मसी
ꯁꯦꯟꯇꯔꯅ ꯃꯁꯤ ꯀꯣꯛꯊꯣꯛꯄꯤꯕꯒꯨꯝꯕꯒꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯂꯧꯔꯛꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯊꯨꯝꯒꯤ ꯐꯤꯕꯝꯁꯦ ꯅꯣꯡꯃꯒꯤ ꯐꯤꯕꯝꯁꯦ ꯑꯩ ꯁꯣꯛꯆꯜꯂꯛꯀꯅꯤ ꯍꯥꯏꯅ ꯂꯧꯋꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯍꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯈꯨꯠꯁꯝꯅꯗꯨꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯏꯝꯐꯥꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯍꯟꯈꯤ ꯆꯤꯜꯗ꯭ꯔꯦꯟꯁ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯍꯦꯂꯤꯀꯣꯞꯇꯔ ꯄꯥꯏꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ एजुकेशन मिनिस्टर टी.एच. राधेश्यामना महेरोइसिंगी पुंगनिंग थौगतनबा अमदि अनौबा वाखल लौसिंग कया पीनबगी वाखलोंदा ngasiगे सुगुम खोंगथांग असि पाइखटपनि जोनाल अमदि डिस्ट्रिक्ट लेवल दा पांगथोखिबा कॉम्पिटिशन सिंगदा मकोक मथंग तारखरबा महेरोइसिंगबु पुंगनिंग थौगतपोइना हेलीकॉप्टर तोंगहनबा चीफ मिनिस्टर गा खनरबा मतुंगदा पांगथोकपनि ngasi ahanba numit asida Imphal East West amadi वांगोई जोन अहुम असिदगी महेरोइ 30 ना सरुक यारी हाइरिबा कॉम्पिटिशन सिंग असि क्लास 4 दगे 8 फाउबगी मनुंगदा लेबा महेरोइ सिंगी ओइना तोंगान तोंगान बा कांगलुप अनि थोंगना जोनल एजुकेशन ऑफिसर तारातरेता पांगथोखिबने हाइकी क्लास 8 फाउगी कैटेगरी अनि थोंग खाइदोगा जोन तारातरेत की ओइना मदरि आंगांग सिंगी फर्स्ट सेकेंड थर्ड दाब से खल्ला काना कोन हेलीकॉप्टर राइड एना हेलीकॉप्टर याम तोनिंग मांगांग सिंग दे अहल बक तोनिंग है मसी तोंगल काना मथक्तै पायरगा मणिपुर की लेरिबा कनो से खंगना काचिन कोया कोई लैंडमार्क अदगी लैंडस्केप असि खंगन नरुई दमता अदुगी अपन होबोकने अदु मसीना आंगांग सिंग इंस्पायर तौर कान मणिपुर खंगा काना कोई गवर्नमेंट स्कूल लाइक तमिंग हेलकदबा अदि मणिपुर इंटरेस्ट लौबा असाई मरेबा निंगमगी अदु हेलकदरा है अदु पानदा पॉइंट तो भारत के अतई मफम सिंगदा पांगथोकनबगुम ngasi Manipur Pradesh Congress Committee MPCC na senduna Congress Bhavan da Bharat ke ahanba Prime Minister oiramba Pandit Jawaharlal Nehru gi chamaga 30 suba mapok kumon palan thoram pangthokre thoram adu da MPCC gi President Moirangthem Okendro CWC gi member Gai Khangamna luchingduna Congress ke MLA amasung worker singna Jawaharlal Nehru gi mitam da laipareng katuna luchingbasibu ikai khumnaba utki thoram adu ga mari leinana MPCC gi President Moirangthem Okendrona Paumi Singda Fongdokibada Bharat ki ahanba Prime Minister oibata natana angang singbu nungshina loina kiba miyamna Chacha Nehru haina khangnariba Jawaharlal Nehru asi anauba Bharat ama sengatpada achauba thodang loramba masak naiba architect amani haina singthaki Amaromda Paumi Singna hangba wahang amagi pakhumda Haujik Delhi da leiriba Congress Legislator Party gi Mihut Singh ngasi AICC gi luchingba Sonia Gandhi ga unaragani loinana Home Minister Amit Shah amasung Prime Minister Narendra Modi ga su unaduna Manipur gi apunbagi saktam kaiba yaro haiba party sigi firep su khanghanana ba honari haiki yahanba Prime Minister oina Bharat ki anoba architect amoina loramba thodang asi Bharat pumbada Manipur da natana Bharat pumbada mahakpu ningsingli state level gi thak su pangtholi sumaina Congress Party na su thorom se koi pangthok chabani Madam unaba yai duga top topa Union Home Minister gi unanaba matam thagre loina Prime Minister su Bharat ki wangmada legibana mahaki makti phangdri do phangne bo khonari hai Paugi manak thana atenba break ama laujari yang ware soktabana loiri wabdo koknaba rebalance soktabadu koknaba rebalance rebalance na haksang sol amadi electrolyte singi awatpa mekhatuna adongi haksang bu tagat tagat tikna thambang amali rebalance habadi electrolytes amadi energy Smart Tutorial Center revision course for class 12 will start from 11 November and for class 10 from 12 December 2019. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostels for boys and girls available. For more details, please contact Smart Tutorial Center, Singzamai Supermarket, Radheshyam Shopping Complex. Contact number 8730-999-192. Break matungda mayamba mukhana taram nokchari makhataba pau pizari Kokomi gi khongjang sogatuna thangmaiban gas manak Laishram Laikai Irilbong Khongampat Lamlong Kaithel Wangkhai Thambal Khong Lamlai Kaithel Yorbong Kaithel Yangang Pokpi Sagal Tongba Kaithel amadi Napet Palida miyamna Chekshel Wakat Khongjang Changsali
Naga Santigi Warina Manipurgi Apunbagi Saktam Kahenba Yaroi Habagi Dabi Tauraduna Joint Administrative Council for Auto Rickshaw Parking Polo Ground JN Hospital Kong Bakaitel Amadi MU Getna Sinduna Imphal East Amadi West Ki Mafam Kiada Rally Chatkre Panthoibi Group of Companies na susenduna Manipurgi Territorial Integrity kahenba yaroi lamdamasida leiba aikoi pumnamak amatani haiba wakalon ga loinana ngasi uripok tawrangbam laikai da leiba company asigi office mamangda section mifam chathake section mifam aduga mari leinana Panthoibi Group of Companies ki chairman Thoksom Hemona Manipurgi apunbagi saktam asi kaihandana ba honabada aikoi khudingmaki thaudang chawi machet tabagi wakalon thadoktuna chawkhatpa Mipan tang daba lamdam ama ohenna ba punna hotna mirasi haiki Masida karigom external force amatana akaiba atoiba pidaba yamna mayek sengba yamna very brilliant oiba adugumba state ama akoi punamaki unity ama create tawraga malemda saktakba adugumba ama ohunsi haibo khalon aduma Panthoibi Housing Finance Company Limited amasung masigi subsidiary group of companies Panthoibi Group of Companies dagi miyamna thamjari Youth Front Development Association Awang Khunong Mamang Laikai Great Star Club Amadi Sagol Tongwa Punba Maira Paibi na senduna ngasi Sagol Tongba Lansonbi Bazar da section mi fam kre Indo-Naga Peace Talk na Manipurgi Territorial Integrity kai biaroi Manipurgi ngamkhai kai biaroi haiba pandam da chathakibane Iram da Manipur solokpa matamda akoi na ngasi mai laitran seloi adugi su mathak koi tangai phada taraga te koi isamak yauna thawai thajagane andugum matungda amuk hanna sigumba irang se thokna ba India government na amadi Manipur gi sarkar na Manipur gi koi gi sarkar hoje sing leiriba sarkar MLA mantri mandon mayam sina su lebak praja gi hun khangna thabak tawbiyo andugum makhata na irang thokna ba thabak su sinbiyo Chingmairong da Labor Tribal Research Institute Manakta Susan and Labor Association amasung 407 DI 909 Magic Tata Association na nongmagi waina nongmagi sintha leptuna Jackson mifam kre mifam asida chingtam aikhoi amatane Asian IM gi waroi sina Manipur gi ngamkhai kai bi yaroi ima laibak na yai fare haibana chingba pen da bokholau kya lauki Coordinating body Kurai na senduna body isina konba mafam da laiba club Maira Paibi Kaithel Fambi Kiana Saruk Yaduna ngasi Kurai Puthiba Laikai gi community hall da mifam pangthoktuna tongan ba warep lauki loinana miyam gi oiba chauba khongsat ama susatki khongsat aduga mari leinana coordinating body Kurai gi spokesperson Bon Kurai nang asi lauki ba warep sing hairduna hauzik thokleba wathok asi yenglaga athuba matamda assembly mifam phamgadabani Manipur gi hauzik leiriba MLA humpu amade MP Marina Delhi da chatuna political lobby tawduna Manipur kaidana ba hotnagadabani haina lengaki pungning singsilaki Manipur gi saktam karigum amatada koi kahen bayaroi Asian IM amasung Nagagi kangu singa Bharat lengaka sanariba santi gi wari asi miyam da athu matamda khanganduna akoi tangdu leita ba khunai ma ohenbiu Manipur gi territorial integrity da Naga ceasefire yoroi haraga George Fernandez na kaimda yoroi numi humni leraga Bangkok declaration declare to goduni sina Amisa gi pakhumdo oisage thajedi haibasin Indo-Naga Peace Talk na Manipur gi Territorial Integrity kai bi yaroi haina lengak taksiladuna Laimaram Waroi Singh amadi Hainok Boke apunba club Maira Paibi Singh na kusamna duna senduna Laimaram Santi Bazar section mi famki Manipur gi Territorial Integrity kai bi yaroi Manipur gi saktam thugai bi yaroi Long Live Manipur haiba slogan singthaba placard kya su mi famadu da sizinaki section wakat mi famlaba matungda pen da bokholau kya ga loinana miyam gi oiba khongsat amasu Laimaram gi akoi bida chatki Women's Wing Kadashu Khangabok Nasu Kokomina Manipur gi apun bagi saktam kai bi yaroi haina
Sangsilliba khongjangbu sogal aduna ngasi khangabo kaithelda Jackson mifam phangki mifam aduda saruk yakibasingna India government amadi NACN IM anigi waroisinda Manipur gi lam machet ama fawba kahenba yaroi long live kanglaipak haina thaba play cards ke asizan aduna kholau ke asu lauki amadi leibaki dama kokomina changsilakpa khongjang singda khangabok miyam na matam pumbada mateng pangani hauzik leiriba leibaki fibam masida lengakna Pangthokani hairiba sangai festival asi matang chade miyamna saruk yabiganu haina phongdokna rakhi Manipur ki saktam Naga pe stock ki warisana Manipur gi apun bagi saktam kahen be yaroi haina kokomina sangsiliba khongjang sogal aduna ningsing lop tekchamna Maira paibi miyam amadi club singa kusamna duna ngasi tekchamda section mi pham kre amadi Chinda fi angoba punsinduna wangang daba khongsat ama suset ki section khongsat adu tekcham da leiba ningsing luf ki office mamang dagi hauraduna tekcham gi tongan ba mafam sing fauduna chatluraba matung ningsing luf tekcham gi office da amuk halaki section mi fam amadi khongsat adu da saruk yakiba social worker Laishram Subachandrana iramdam Manipur asi Kanagi sumikha polamde Indiana namlo dokshin khraba matung chahi humputara asigi manungda Manipur da irang thoktaba numit amata yaukidri hairadana furup kuntra taruk hena leiriba lamdam asida nungsi sanana leirambadu nagagi wari asina singsep tharakpa haurakibani haiki akoi shanti pami koi shanti hoine hingjage haiba paujel aduni akoi na chachagadoriba si tekchamgi leirak khulak tungna chachagani aduna Bharat Sarkarna amadi Manipur Sarkarna akoi chamjarba praja singbu shanti hoina hingan biu haiduna paujin chachabani Amaromda kokomigi khongjang sogal aduna NACN IM amadi Bharat Sarkar anigi marakta chathariba santigi warina waroisin purakpada Manipur gi apun bagi saktam kahenba yaroi haiduna ngasi Nambolda passenger service tawriba tonganba gari singna nongmagi sintha leptuna Namboldagi hoduna malom fawba gari singi wakat khongsa chatki Inter district service tawriba auto Nambol Imphal chenba auto amadi inter village service tawriba Tata Iris E-rickshaw singi oiba rally aduda saruk yakiba auto driver amana phongdorakpada Manipur kaiba yaroi haiba si India government amadi Manipur Sarkarna khangna thabak tawbiyo haksang de cheliba e asina laibaki apunbagi saktamga onarakpasu yai haiki Imphal East District ke Lamlai Police Station gi manung chanba Oksu Ningthem Chakhun parking da Oksu Nongdam Thayong Transport Association sinduna section mi pham duna kholau kya lauki amromda lamlai yangang pokpi chingnung kok nongada kameng khunjaw ma sung sowombung chenba tata magic auto singsu sintha leptuna yangang pokpi lamlai chingarel test puda section mi pham ki napet pali bazar nongada telo chanana kameng khunjaw napet pali gi maira pai bisingna section mi pham ki Kabui khunjaw dasu kabui khunjaw yorbung khunawgi maira paibi singna section mi pham ki lamlai bazar dasu lamlai chalawgi maira paibi singna section mi pham ki yangang pokpi bazar dasu lamdamdugi maira paibi singna section mi pham ki ngasi oiriba naga santigi wafam asi laikhai tarba matamda sangai festival mapung phana pangthokpana chumgani lengak asina sangai festival namduna pangthokpana mahai phangba ngamloi haina Communist Party of India CPI Manipur State Council gi chairol amana hairakli chairol asana makha tarakli badi Thoba district tasu CPI na senduna we oppose adverse fallout of Naga solution on exciting administrative structure of Manipur and Manipur nationalhood haiba pauzel puraduna hayeng ayuk pung 13 tarakpada kaksing khunauda miyamgi oiba khongchat ama chatkani Naga Santigi Warisin November tang amada lauthoklagani haina Nagaland da jagoi saduna mikuk khudingi harau mathoi phongdokli nakal amaromdana Manipur gi oinadi asokpa leite haina mapi mapa oiba singna koilau lauri cherak asida lengakna sangai festival pangthokna basem saribasna state asida karigumba hiram amata dakana bapurakadabana te hairi Wildlife Conservation Society India gi sponsorship makada Law Enforcement and Countering Wildlife Trafficking in the State haiba thimda numinini chupna sathagadaba workshop among asi Forest Department gi Wildlife Wing na senduna Sanjen Thongda leiba Forest Office ki main conference hall da pangthokre thoramadu da chief guest oina saruk yakiba Forest and Environment Minister TH Sam Kumar na Forest Department haibasi umang wamang sa uchek sing ngak senduna thamnabagi damak leiribani
lamlaki sa uchek sing ngak senaba leiriba forest department ki field staff singda smuggler singna kihan khangan bagi thabak kaya ama chatharakpasina forest department ama thok tawbada achoba khuro ama oire mamal yamlaba sa uchek kaya hatoktuna miyoi kharana ngai haki oiba wakalda aronba karbat chathare pumnamak asi thingsi hairabadi law enforcement agency sing forest department amadi miyam punna chatminaba tangai fade haiki atang da por miyam si hatok pi rakanda yon thok pi rakhe ki lei environment ka miyam si masi sep tawi bada haira miyam sing si koi sa mana let's go together hand in hand and let us protect, let us save for the new India. Sampai pernah PM Post ne, Manipur Police ne, forest department ki kena mati yang kerap pangbiu atau nai si apel tahu saja. Pawi merathana ten break amaga sulok jari. Iramdam da fangba polam singna iramdam asimakta da sajaba kanglagi polam sing fangbiragani luhong panthana lakpada miyam gi damak leizare leima kabo loinana luhong bagi yakhanaba discount su izari akupa marol gi damak contact obiu 8131877217 natraga 9612056941 kangla kabok chabiu yamna hawbani kangla leima kabo Break matung da mayam amuk hana taram nokchuri makhataba pau pizari Imphal East District Police Commando gi kangbu amana miyoi ama lupa lak kunlong gi mamal oigeda badra ka kona na fagat kre faraba miyoi du gi mamingna MD Sajahan Elias MD Abdul Razak Kawi Khetri Bengun makha lekai dagine mangondagi Nitex tablet chamari ga humbudara SP capsule lising taret ka chamanga fagat pangamki makhataba ain gi oiba thabak sing lokhanaba polam sing adu ka kona na Porimpat Police Station na sinekre Mamangdagi akoina thidan lakpa aduga area da akoigi drug guli se yondana mafam da peddler ama oina aduga laikai da akoigi masigi thabak se tawdana lakpa bioni aduga police na akoina ngasi maji thingnaraga akoina phare adu pharu matung da masi hojik akoi Porimpat police station da sinaraga makhata ba ain yoiba mangonda lokhotpam thokpa magi mathakta sabsawa action to koi lokhanna ba madugi dam ta koi action taken na koi chathare hai masim tai miyam da thamjage adu loilona khetri gaw area da drug yoliba singa se yaragari masim tang topiu haina masi koi na hujik chathajari ba koi gi praja miyam khetri gaw area ga koi gi war against drug na hane chathari ba se koi lep ta bitum chathagini hai masim tang ai thamjage Nong makangdana handak marak bom pokhai bagi thodok kaya mathang thoklak liba sigi yenglaga Police Department na lokhalak protection thawrangi sarok amoina ngasisu mafam kaya da paksana thi bohumagi thabuk chethakre Imphal West ki oina Imphal West Commando na ngasi yuk pauna kaithal gi Pratap Gali Masjid Road Ibohol cycle amade kakhulong gi akoiba mafam singda paksana thi bohumagi thabuk chethaki Punamiyoi chamaga marfurom masak khangdokpagi thabak chethaki maduda masagi saktak se yaudaba miyoi nipan makhatana verification chathanabagi damak city police station na sinaki nakalamromda Imphal West CDO gi team amana khongnang ani karakta su pak sanathi bahumagi thabak chethaki operation aduda punamiyoi chamaga yankhairom masa masagi saktak se puthok handuna masak khangdoki maduda masagi saktak se puthok pangamdaba miyoi tarataret makhatana verification chathanabagi damak Imphal police station na sinaki Pangal gi thabak thoram sing pangal khaktana warep lawjagani haikiba wafam asi apikba wakhalone haina ngasi Segarot ta leiba maipak ningthau committee gi head office ta pangthokiba paw gi mifamda co convener singa khongbam wajit sahana fongdokre pangal sing lanfa oina Manipur da changlakhibani hairiba wafam asi hiram amata da pankiba leite hiram asigi matangda amukokna Imphal da phongba paw che kharada lana prachar tawriba si athuba matamda sengdorakadabani haiki Hairiba asigumlaba ona tainaba lambi amada puduna aikhoi masel amaga nungchi chanana leigedaba maridagi thaptokna halaga maitai amasung maitai pangalgi igi mari amasung tanna thanaba yadraba mari asibu ngasigi mirol singda lan ohnabagi machak ama amukokna silibase masi khudaktagi lepiu tangai phadana hena khangning ba leiragadi maipani thau committee gi office ta lakpiraga
ताथोक तासिन तौमिनरगा अफबा लंबीदुदा चटननबगी अखोई मतम चुपदा मैपानिथौ कमिटी सेम सादुन लेजरी अफबा वाखलोन पूरगा लाक्पीबदा मैपानिथौ कमिटीना तरामना ओई हैबसे ngasi इलेक्ट्रॉनिक एंड प्रिंट मीडिया की चिलनाउ सिंगी खुटांगदा खंगनजरी ngasi yuk moredagi custom division morena nupi ama gold biscuit yankhaiga konan fare farba nupi adu more gate number 2 manaktage tingkholam kawi fagalaba sanagram lising nipan ga chahum adu malemgi kaithela lupa crore ahum henbagi oigani hairi green bag na recycle paper season aduna saba eco friendly bag launch tawga loinana khwairamban kaithel da platform phambi ima ibel singda eco friendly bag लाख अनि लेमना यंथोक्रे लॉन्च तौबगे अचंबा थौरम अदुगा मरी लेनना माहुट एंड टाउन प्लानिंग मिनिस्टर टी.एच. श्याम कुमार ना हाइखिबदा अखोइना सिजनरिबा प्लास्टिक बैग सिंग असिना इकोसिस्टम असिदा कया यामना चाउना काइबा पीदि हाइबसी अखोइ खंगमिनरसी एनवायरनमेंट असिबो पोल्यूट तौबदा अचौबा मरम अमा ओइबा प्लास्टिक बैग सिंग असिगी महुट सिनबा इको फ्रेंडली बैग सिंग असि सिजनबरोमदा माइ ओनसिलसे हाइना महांगना हाइकी होलपोदगिन अखोई ब्रश तवे प्लास्टिक अदु हारक पय अदु असे प्लास्टिक त अखोई कराय बोद अखोइना मागी ह्यूमन कंजम्पशन सिनबे पोट मयाम से कराय का यावगे दो अदु अपा अपा प्लास्टिक मयाम सिना अखोई सि चान पिजा हापसल कांदा अदु अखोई मदे द कांदा मदे तोर कांदा मिओ द अखोई कैंसर वन बट वन द दिस मयाम अखोई थोएबा अदु सिम ग्रीन बैग असि फबंग हमने प्लीज यूज ग्रीन बैग सीजनबे यो प्रजाना मतेंग पांगबयो अमदी मणिपुर बु अखोई की सिमबा अरुबा अनानबा अमदी तुंग मिरोंग की दमदा खन्नम की दमदा सिम प्लास्टिक सिनबे हन अपील तौजरे ngasi malemgi atai mafam singda pangthoknabagum Imphal East ki Yumnang Patloida leiba Morning Star Club na sinduna Yumnang Patlo Community Hall da World Diabetes Day gi thoram pangthokre thoram aduga mari leinana lemna laingbagi camp amasu pangthoktuna hidak langthak sing fanghanki amadi Yumnang Patlo gi akoibada leiba senior citizen kuntra da Shalamadi vitamin sing khudol tamki thoram adu da sarugya kiba Manipur Heart Care Society gi president Dr. K.H.S. Kalana ngasigi malemda diabetes ki laina asina naba missing nongma nongmagi hengalakle haiki isani som hengalakle aduna delhi ji mayani capital of india adimota capital of diabetes na mayana khangnade koi india da bharat ka diabetes ami ji yana le adu akoi gi manipur de kapte ani adu akoi gi india da मी माय मनुद मी अमदी डायबिटीज है तो अनाबलिस के अवाम तायो मी माय मनुद अमन डायबिटीज नाइजो अन्ना वालुविना फॉर एवरी सेकंड डॉक्टर होटिंग ये बना मी अमन Lions Club Imphal Central amadi Semgat Chagat Apunba Naharol Club SSAN na kusamnana senduna World Diabetes Day gi thoram ngasi sagolban thangjam lairakta leiba Club asigi community hall pangthokre thoram aduga mari leinana Lions Club Imphal Central gi vice president tuna malemgi diabetes na maram oiraga leitaba mi masing yamkhalakpa sida laina asina nadringai da narakta na bamadi laina asina narabasu punsi sangna hingba ngamnaba expert singna awareness program kaya pi boina ngasigi program asi pangthokpani haiki expert singna diabetes ablena se kaino loina diabetes na kamana control tawdagi nadringi da kamana checkna hodagi lunana dargana karamna ekoina madu defend tawdagi habagi mari lena koina expert singna ngambi gani aduga ngasi nagraba mi singina diet kamana control tawni aduga sing squeena sangna singma yanabagi namakta adugumba madugi thimnu da koina maruina sinjabani si program asi Amaromda Kaisampat Lemazam Laikai Community Hall the Su Lions Club of Imphal na sinduna numit asiga mari leinana nongmagi oiba free diabetes detection camp amasu pangthoki camp aduda punna mioi chamaga humpuromna laina asi leibra haiba changyeng toki Family and Diabetes haiba team da ngasi malem sen bathungna World Diabetes Day gi thoram pangthokna bugum Thoubal district ta su tongan tongan ba thoram sing pangthokna kre International Association of Lions Club District 322D gi makhada leiba Lions Club of Wangjing na World Diabetes Day ga mari leinana lemna hakchang da diabetes laina leibra natraga leitrabra khangdokpa madi laina asigi maramda miyam puna wakhal taminabagi thoram ama hairok kaithel da leiba Prabhu Achoba Mandapta pangthoki
ꯇꯧꯗꯨꯅ ITD hospital report sigi maruina chairman obiri bagire mami ko tombi mahang sponsor tawbiduna sigi sigi ogi maruina health checkup se sangba medical facilities plus doctor aduga nurse myam singjo sigi ogi sigi game se da chauna mating pa bi da thakachari ngarang nungthel Imphal More chenba Maruti Eco passenger van amana More dagi Imphal tamna thorakpada Tengnopal police station gi manung chenba Saibom khul manakta hui ama gari na taklui haibagi wahaudagi mafam adugi miyoi singna driver adubu tamthina furakpada natana sel oina lupa lising ani lahobagi thodokpu yaningdaba fongdoktuna Imphal More chenba van amadi Eco van association angasi gari chenba leptuna Moirangkhom parking da khongjang jangsin kre soklaba driver adudi Kwatha village dagi housing na Imphal East ke top mayai lekai da leiba Thengbaijam Sanjoy chahi nimfugani thoi apokpa Thengbaijam Brazamani kawi thodok adugi matangda Thengbaijam Sanjoy na TOMTV da fongdorakpagi matungina mahangarang numit yungba matung pung 3:30 tarakpa duwaida passenger sing haplaga tholakpada Saibong khul aduwaida laibak thiba thodok adu thokhibani hui adu su mahakna takluba nate mahakna hui adu takpani haina maral siba khakta natana sel oina lupa lising ani su namduna lahobani hairi Huinau di siraga tar le le me aina ai di hui ji aina di gai sina dai taung gi ba thum ba de kaim ta leite na ai moi de wa hai ge to ina wa hai ba sunu nang de once kin namun thile thenma kan dai lai thoi pa lau de ani suba thile ani thuba thla pa kan dai na khang pa le na khang ta la ga pa la gi i or ta lai nga ja ai je mu pham da ge to ma ton timing da mu kin pas ani rak thile kil ani thile ani thenma kan dai meta pa le meta pam dai param chale ko ngaw lai le ai hopa le di moi na ai was lam ina passenger anga me yawe muslim sama mana ai kon jada lepa lai na jum or ta lai ade ki tang ai ji moi gi ji ki hinjang na pi yo le market set ai siman da phama laga ai ji nai ta ba de ki tang phare hai kan da ning thogi mayum ji pusalaga wari sana re moi na hare paisa piu hare ai ju han moi na phu ju phu bi re do paisa ju mo lu pa lising ani mi lo re paisa ju moi na hai winau ji lu pa lising manga piu winau ni pa lising hom piu hajik sa piram de piram mo hai adegi ai na ai wazu kan wai san na dre ai su hakchang ji yam thina sok tari i mayam ta gudagi adani pasa ingon de bisa moi ne lupa lising ani lahore India gi ahanba Prime Minister Oiramba Pandit Jawaharlal Nehru gi mapok numit kamari leinana District Social Welfare Office DSWO Thaubalna IRDEO Wangbal ga khusam naduna IRDEO gi auditorium da angang singi numit thoram pangthokre Thoram gi manung chana pikliba angang singna makhal mathel gi thoram sing pangthokpa amasung angang singda asil arangi maikai dagi khudol pot sing piduna pungning thogatpana mapung oiba thoram oiki Bharat ke ahanba Pradhan Mantri Pandit Jawaharlal Nehru gi mapok numit kamari leinana Leibag asigi mafam senthungna pangthoknariba angang singi numit palan thoram ngasi Thobal da leiba Ruda Academy da su pangthoki thoram adugi athoiba mithunglen gi warol piraduna Thobal District Police ki SP Dr. S Ibom Chana aikhoigi angang sing asi leibag asigi amadi malem asigi tungi mirol oirakadauri bangaktani chawkhatpa tangdu leitaba iramdam ama ohenbada lamdam asigi angang singbu awangba mahaigi losing lehenbaga loinana masamau fana thamba mathoktai makhoi bu mayai kaba chinjak singdagi lapna thamduna fajaba lamchat sajat lehen se haiki mi am orangna bagi pandam si laring haiba khakta nate sports ta phabatai aduga extra curricular activities ta haibatai natragadi laring phana hairagasu any yamna sawa problem ma hayeng isana any thabak ta changu matamda face tawda akoi fere hairaga khang Thobal District ki tongan balup singna senduna Children's Day gi thoram pak sana pangthokna kre Legal Aid Clinic Hairokna District Legal Services Authority DLSA Thobal ga pulaga Hairok Part 1 da leiba RPN Ningsing Sanglen the Children's Day gi thoram pangthoki Manipur State Legal Services Authority ADR Lamphel gi senthang makada pangthokiba thoram aduda chahi nauriba angang singna magi haijaba talent sing utpa sairing thiba Nat ki oiba jagoi isai utpaga loinana akhang ahai kyana angang singi maramda leiriba ek sing matang da wangang bana thoram adugi mapung oiba sakta moiki ngasigi thoram adu da district and session judge Thobal su oiriba DLSA Thobal gi chairman Salam Tara
Hairok Nagar Panchayat ki chairperson Laishram Nungsi Sana amadi Romeo Bal Vidya Mandir Hairok ki SMDC ki president Laishram Themboina athoiba lengbirak pasingoi na saruk yaki tungda saruk yakiba angang singda achamba mana sing piduna pungning thogatki amaromda District Legal Services Authority Thobal na senduna Wangbal Mayai Lekai da Laiba Nupi Masa Singi Shelter Home Iram Ningol Sanglen da su Children's Day ki thoram pangthoki thoram adu ki saruk kamoina Nupi Masa Singna nat ki oiba jagoi isai kaya su utki amadi mahiroi singda achamba khudol piduna pungning thogatki Paugi Marthana Tender Break Amagasu Luxury. Asingbudo hayo, kamaina state asiki examination da nang natop oy redi banoba. Aina sukan honaba, aduga position manung phawo chandaba. Larik yamna pahabana su larik yamna haigani, mak yam phangani habde langani. Aikoi bu takpi tambiriba oza singdugi way of teaching and guidelines singdugi makhayamna ponbrana khali wahase sangdoknaragomse. Ngasi aina mai paknise. Mukta Tutorials credit pizak. Mukta Tutorials. Handaki oina class 10 amadi 12 thagadaba students singi revision class lakliba November 14 gi haujaragani. Center asida hena khudong chaba amana subject amagi course fee subnatagi lupa 3,900 na oigani. Kaubiraganu Mukta Tutorials Kwakathil Mayai Koibi opposite Millennium Institute of Science. Nanai Day Spa and Salon. Special offer to welcome winter of 2019. 30% discount pijari. November gitang taratagi kun faub khaktamak pijaba discount ne. Pijariba services singde haircut, facial, hair spa, foot detox, microneedling treatment for face, body spa and scrub, far infrared sauna for detoxification asinaching mani. Extra charges yaudana yumda laktuna service su pijari. Ayuk pung taradagi numidang wairam pung taruk phauba hangjari. Ngasi maglengsin biro Nanai Day Spa and Salon. New Check-on Road, SBI ATM Building near Globis. Contact number 0385 244 7383 natraga 244 7385. Break matungda mayambo mukhana taram nokcheri makhataba pau pizari. Tinchit Road Youth Sports and Cultural Association Tries Kana Senduna. Class 1 dagi 8 fawbagi manungda laiba mahiroi singi oiba ahanba district level painting competition amangasi. Khurai Ningthobung Laikai Community Hall da pangthokre. Safe Environment Haiba Team da pangthokiba competition aduda tongan ba school dagi lakpa punna mahiroi chamaga marfurom na sarugyaki. Thorom aduga mari lenana Triska gi president W Jibanna haurakliba mahiroi singda akoibagi khal kaitharakpana maram oiraga ngasi miyoiba khunai asina thengnariba awaba kayagi matangda khanghananaba competition asi pangthokpani. Competition asida makok mathang taraba mahiroi singi prize na lakliba thasi gi taratareta yenthokani haiki. Khalasi kallagadi aikoi hingiba tayung miyoibada kari kanai kari gidamta sep tawduribano haibna singmasi makoida gyan lehelaga safe environment haiba theme sida ngasigi painting competition asi pangthokjabani. Angang singbu yamna nungsina loinaramba amadi yaifana bahonaramba laikhidraba Naurem Ibem Halna laikhidabagi Mangarak Suba anniversary ga mari leinana laikhidrabagi imong manungi miyoi sing oiriba IMC gi ward number 3 gi cooperator Hizam Nutan Chandra amadi mahaki imong manungna kaivida laiba Yaiviren Children Home da angamba mateng kya pangkhre ngasi home adu da pangthokpa chamba thoram amada home adu da laiba angang singna yengnaba TV flat amadi chana thaknaba polam kya supikhi Kudol pot sing adu pibaga mari leinana cooperator Hizam Nutan Chandrana haikibada ngasi si Children Day gi numitni laikhidraba mahaki abongna angang singi yaifana bahona jaramba kaya adu ningsing boina angamba mateng pangbani haiki Tiba kana leja da isa singa sida tola tala isa singa sida ngasi wara Manipur gamina inaw kontra tallaba ngasi tungda kali tamangam da Manipur gidamakta makhoi su tola tare ne inthok piba tawdana makhoi gidamakta su ayhak lady kana miyoi sida su ngama mateng pangbi de heraga asigum ba tola tala isa singa sibu Manipur gi asigum lama masak na miyoi moina sendo pisenga pidaga wara Manipur kanmada makhoi su thawdang saruk ya batangai phadi haiba wakhalon ga iroina aina isa singi damakta aina angam khara kudol tamjabani ngasi more da laiba nifum doi suba Assam Rifle na senduna more gi Jehovah Jireh Children Home da angangi numit thoram pangthoki thoram adu da nifum doi suba AR gi Major Akse Major Pravesh Kumar amadi AR gi nupi personal sing amadi imung manung yauna home asigi oza sing na sarukyaki thoram asida home asigi angang sing da boy pencil yauna acha thakke amasu yenki amadi home asigi angang sing na isai nongmai gi thoram kya su pangthoki Amaramda more da lairiba tongan ba school sing da su AR na cha thak sing yenki
हानगी सलाई होल्डिंग्स प्राइवेट लिमिटेड की चेयरमैन अमसुंग मैनेजिंग डायरेक्टर ओइना थौपुरंबा लोइनना नॉर्थ ईस्ट इंडिया डेवलपमेंट पार्टी NEIDP की प्रेसिडेंट नरेंगबम समरजितना महाकी ओइबा वाफम खरा मियामदा थमलखली मसाना खुदियक पीदुना थादोरकपा चेरोल अमना लिसिंग अनि तरामंगादा नॉर्थ ईस्ट इंडिया डेवलपमेंट पार्टी हेक साफोंगलखिबा नुमितगी सलाइगी थबक थौरम खुदिंगमक्तगी लापथोकले रेजिग्नेशन सु मांगजौना पिरमले सलाई इरमदमगिदमक्तनी मखा तानासु इचिल इनाउ पुमनमक्ना तुंगी मिरोल सिंगिदमक्ता ngakpi senbiduna thambiu hairакли अपुनबा निंगोल चाकोबा ऑर्गेनाइजेशन कमिटी सिलोंग सेंदुना सिलोंगदा लेरिबा फुरुपुमनमकी निंगोल सिंगपुना चाकोख्रे सिलोंगी स्टेट सेंट्रल लाइब्रेरी IGP पॉइंट पांगथोकपा चाकोबदुदा फुरुकेयागी निंगोल पुना चमंगागा यांखैरोम हेनबना सरग्यादना पांगथोकिबा थौरमदुगा मरी लेनना सेंटर फॉर रिसोर्स डेवलपमेंट मणिपुरगा पुना खुसमनदुना लैमगी खोंगथांग अमदी पोइरै चनु हाइना मिंगथोनबा मणिपुरी नाट अमदी फिजेट खक्तिगी ओइबा फैशन शो अमसु पांगथोकी हानगी चीफ मिनिस्टर ओइरंबत नतना CLP गी लुचिंगबसु ओइरिबा ओ इबो बिना लुचिंगदुना ngarang Delhi da chatkiba Congress ki team na Congress ki luchingba unaba hokre Naga Santi gi wari amadi kef ki matang da wafam kya taksile makhata na team masina India gi Prime Minister amadi Home Minister unaduna Manipur gi apun magi saktam kai be aroi haiba wafam taksin gani hairi Hayeng Hill Leaders Day amadi miyam gi numit punna pangthok lagani miyam na makhoi gi wakat sing adu aibo ina pisin biu haina Secretary to CM and Geoffrina Kudiak Piduna Tadorpa Cherolaman Hairi. Hauzik Taknabe Ising Fangdabana Isingi Awaba Mayuk Nariba, Hianglam Kendragi Miamda Afaba Ising Pinaba Tabak Paikatliba Mafum Sing, Kendragi MLA Dr. Yumnam Radeshyamna PhD Officer Singaloinana, Koina Chatuni Yingsin Kre, Atuba Matamda Hianglam Gi Turel Mamang Amadi, Waikom Lekagi Pipe, Pinaba Tabak Paikanaba Department Gi Official Singda, MLA na Kangan Kre Hairi. Ngasi Yuk Wangjing Lamdingda Leiba Transformer Amagi Makongda Mio Ema Maina Chingduna Siramle, Asiba Haksang Adu Lekagi Miam na Tengner Kibane, Chapsaba Masak Maming Kangbangam Hauzi among sanabagi pau pangbigani. Uduna DM College campus ke indoor stadium da chathakiba sub junior state open badminton championship lisingani taramapanda mana fanglakraba Punsiai Badminton Training Center Uripok ki Mahiroi Singh Okpagi Thoram ama Uripok Kumantem Laikai da Laiba Center asida pangthokre Center asigi championship asida mana fanglakraba under 11 da girls singles da runners up tarakrabi Gianna Lyran Lakpam under 15 ge girls singles da runners up tarakrabi Ilangbam Rubina under 13 ge girls singles da winner oirakrabi Konsam Gunjan Devi under 11 amade under 13 girls singles da winner amade runners up tarakrabi Leonie Tayenjam amade under 17 boys double da winner tarakraba Chirom Bigson amade Konjengbam nganbada pungning thogat poina chamba khudol singsu yan thokhi South Korea da pangthokpa taramathoi suba World Bodybuilding Championship lisingani taramapanda KG Marifu taramanga gi kanglupta Bharat ki mahut senduna sarukya kiba Manipur gi sanaroi Dayananda Thiamna gold medal laukre gold medal laurakraba Dayananda Thiam Yaripok angthadagini ngasi yukfongna kiba pawse singda kari kari maroi ba paw yauribagi habado mayam puna amuk khangminasi Kanglai Paki Maira World Diabetes Day Thoram Pak Sana Pangthokre ngasigi malemda miyoi million chaunga ni phuni thoi laina asina nari Dr. Premsa Aikhoi gi angang singda wale basi karino haibagi thijinbagi hainabi leitri Joy Kumar Union Home Minister Amit Shah gopam Congress na thajadi gai khangam miyam na pak sana second mipum phangre auto singreli chatkre driver phurakbagi more chenba van amadi eco van sing service lep na dharna tawkre pandam framework agreement karisu toroi hairaga
लाल लाकपगी मोंगदा सिपाही म्याम थोमजिलगलिबा असिनादि मणिपुर सोइदना कायरगनि ताकपनि गैखांगम लमलकी साउ से कनबदा मणिपुर पुलिस अमदि असम राइफल्स ना मतेंग पांगबियु श्याम कुमार सेक्शन खोंगते तखरे वारेप लौखरे MLA होमपू MP मरी दिल्ली द चटलु तोवान तोवान मफुमसिंगदा चिल्ड्रन डे के थोरम पांगथोकनखरे कंगला पाव करिसु तोरोय हायरगा लानगी मोंगदा सिपाही मसिंग नोमगी थाजिलगलिबा करिगिनो गैखांगम रिम्सता अंगांग उनखिबि मौना हामा डिस्चार्ज तौनबा सेम सारिङैदा लेक्थरकबदगी लैखिद्रे हुई थोमलबगी वहाउदा वैन ड्राइवर मियाम फुरगा पैसा मुलौरे हरियाणा सरकारना अनौब मंत्री तरा हापचिन्दुना चौथोखरे कर्नाटकादा कांग्रेस अमदी JDS MLA तरा BJP यावखरे ngasisu mafam kyada chekin mifam famkhre miyam gi khokcha chatuna protest tawkhre aroibada maroiba paw amuk hana pizari ngasigi miromna angang singda watliba si karino haina hangba madi thijinbagi hainabi leite haina Deputy Chief Minister Yumnam Joy Kumar na haikre Home Minister Amit Shah gi wafam adu Congress Party na thajaba ngamde haina CWC gi member Gai Khangam na phongdukre Sel thumgi fibam haibasi ICU da leiba anaba amagumbani haina Associate Professor Dr. Chinglen Maisnam na phongdukre Education Minister TH Radheshyamna Government School gi Mahairoi Singh helicopter tonghanduna Manipur gi fajaraba mafam sing yenghankhre amadi kokomi gi khongjang sogatuna miyamna mafam kyada ngasisu khongjang changsinba leptri ngasigi wainadi Manipuri paw matang sida loisinjare mideng tabiri basingba mukahna khurumjari